यीशु ख्रिस्ट की मिंगदा अमुकसु हन्ना इकाई खुमनजरी याइफम मंगोल पिजरी नाद येक्तना टेक्ता कायदना मनुंग मतम चादना सेना थोकदौबा लैरंब तारगसु फत्तबदगी यीशु ख्रिस्ता कनबिबा मपुना कनबिबो इसनु अदुम बुलोइने बिबो इसनु अदुम दमा मपाल नायदब सर्गगी इंगथबदो हैथबिबो इसनु महाक कनबिबा मपुनी मिबै खोइबु कनबिनबगीदमक्ता महाकना खांखिबा महाकना तौखिबा थबक अदुदी अखोइना होटनरगसु ngमोय अदुगा कनामना कना अमतनसु तौखिदे मरमदी थवाई थारगा हक्चांग द चाइना लौरगा दाखफम नायना लौरगा मकुत्ता मखोंगदा मकुक्ता तिंखंगक्ता योपी ngक्ता यैसल हल्लगा महाकी मसागी ई थादरगा अखोगी ईदगी लेरकलबा अखोगी पाप असिबु महाकना लौथोकपीबनी अदुगा ईश्वरना सिदुन लैबा यादे मैम हमनी सुब नुमित्ता हिंगतखिबदो आमेन ईश्वरना सिबा यादे मैम यीशु ख्रिस्ता महाक कनबिबगी मपुनी रोमेन वारिबम आमेन हाइदुना हाइबिरे थागतचरी मैम संदा वाइरमनी सोलोकता दुम फमजरमनी ngahaktang live थाजरके हाइदुना live थाजरकपनी अदुगा मैम हंदकसे ngasi se मैम अखोइगी मणिपुर की इचे अमखक लै इचे से कनोदगी ईश्वर की थौगलदगी खंगनजबनीको इचेदुना मैम मागी मरी मता रिलेटिव्स अमा हौजी हक्चांग नादुना ICU द लै हाइदुना हाइबिरे अमसुंग हौजिकता आई प्रेयर तौरमनी मिसगदो कनानो हाइबदी खंगजदे अदुबु ICU द लै ऑक्सीजन पालगा लै हाइरकप मतमदा अइना प्रेयर तौजै मरमदी यीशु ख्रिस्ता महाकना कनबियो पामी महाकना हातोकते महाकना कल्ली हाइबसिनी यीशु ख्रिस्तना अमसुंग ईश्वरना मी हाते मैम ईश्वरना मी कनमनी मरमदुना हौजिकता आई प्रेयर तौरमनी ngसाइसु नुंथिन मतमदा अमुक प्रेयर तौखरे अदुगा मखोइगी मीसिंग अनाबदुगी मनाक्ता लैबा मीसिंगना फोन तौरे हौजिकताजु आई प्रेयर तौरमनी फबो इसनु अदुगा थाजरबा मयामनसु हौजिक ICU द लैरिबा अखोइगी मिसक्तो कनानो खंगजदबा तारगसु मानादुना लै ऑक्सीजन पालगा लै हाइबा मतमदा याम नुंगाइजदे मरमदुना थाजरबा सिंगनसु हाइरिबा मिसक अदो फनबगीदमक्ता ईश्वरदा अदुम हाइजबदा निंगसिंगबिउ ICU द लैबा ममिंग हाइदरगसु यीशु ख्रिस्तना लोइना खंगिको अखोइना नीद्रिङैदा अखोइना करी नीरकनी हाइबदु फावदा खंगबिबा इपानी मरमदुना अदोमगी प्रेयर दसु अइना हौजिकता प्रेयर तौखिबा हाइरिबा मिसक अदो मागी अनाबदो फाबो इसनु हाइदुना अदोमनसु ईश्वरदा हाइजबिउ ईश्वरना अनाबा अयेकपा अकीबा लांतकनबा फत्तबा पाप असिनी ईश्वरना कोक्थोकपिबा मरुओइना लाइबसे यीशु ख्रिस्तना मैम अमसुंग मैम ताइबंग पानबसे खल्लुबा मतमदा नुंगाइबदगी अवाबना हेले मैम को नुंगाइबदी खितंगतनी अवाबदी सुम जामे अदुबु नुंगाइबसे लाकपा मतमदा अवाबा काउबनी मसे ताइबंग पानबगी चटनबिनी ताइबंग पानबगी पुंसिगी मसे थट केनोनी को थवोंगनी मरमदी अवाबसिदी अखोइगा दुम मायोकनदुना लैरबनी मैम अनाबा येकपा अनाबा अदुगगी पेंदबा लैतबा लाइरबा कयाना थनबा पुंसिनी मैम को अदुबु यीशु ख्रिस्तना लाक्पिबसे हारिबा लैता लाइरा अनाबा अयेकपा अखोइ मियोइबदा वाहल्लिबा दुमाना लौथोकपा लाक्पनी मियोइबदा वाहल्लिबा अवाबा मसे कदाइदगी लाक्खिबनो हाइना शास्त्रगी वाहैदा येंगबा मतमदा पापतगी लाक्खिबनी मियोइबना पापकी थबक तौखिबा पापकी अमंबदगी पापकी थबकतगी हारिबा फत्तबा पुनमकसे लाक्खि मरमदुना हारिबा फत्तबसिंग अदो अदुबु लौथोकपा लाक्पिखिबनी अमसुंग महाकना ऑलरेडी महाकना लौथोकपिख्रबनी को मरमदुना माबु थाजबा मंगोंदा कौजबा मंगोंदा ngaजबसिंगदा हारिबा अनाबा फबगी हीलिंगी ओइबा हारिबा मिरेकल्स की अंगकपा थबक तौबा ngambagi पांगल अदु इपाना हैथबिरिबनी मैम चिलनाउ इचे इचलसिंग मरमदुना अखोइ हारिबा मिसक अदो नारगा लैरिबा मिसक अदो मागे अनाबदो यीशु ख्रिस्तना फहनबिबो इसनु मागे अनाबदो कोक्थोकपिबो इसनु चिलनाउ इचे इचलसिंग अमसुंग मसे थाजरबा अखोइदा इपागी खुदोलनी मार्क हाइरिबा लाइरिक अदुगी पंदुब 13 की पदा 15 13 13 19 दा सुना हाय जिसुना मेखोइदा हाइकी ताइबंग पान पुनमक्ता चतुना ताइबंग मी पुनमक्ता अफबो पाउ संदु थाजरबा अमसुंग बप्ताइज लौरबा महकपु कनबिगनी थाजदबा मी अदुबो अरानबा ताहनगनी खुदमसिंग असि थाजबा मी सिंग लोइनगनी मैखोइना आइगी मिंगदा भूतसिंग तांथोकनी मैखोइना अनौबा लोनसिंग nganggani मैखोइना लिनसिंग
पाइखꯠकनी मेखोइना हु थक्लबसु मदुना मेखोइबु करिसु अमांगबु थोगलोय मेखोइना अनाबसिंगी मथक्ता खुद थंबदा फगनी हाइबा यीशु ख्रिस्तबु थाजबा मचासिंग यीशु ख्रिस्तगी थौगल तौजबा यीशु ख्रिस्तगी अफबा वपाउ फोंदोकजबा यीशु ख्रिस्तगी दमकते हिंगजबा मचासिंगदा ईश्वरगी पांगलनी ईश्वरगी खुदोल से मैम यंबियो भूत सिंह तांथोकनी हाय भूत हाइबा भूत हाइबसे मैम पुरुमुन किनबनीबा मैम को अमंबगी पांगल से हाइबा भूत तो यीशु ख्रिस्तगी मिंगदा तांथोकनी तांथोकपा ngambagi पांगल दो पिनबिरिबनी भूत सिंह तांथोकनी अदुगा अनौबा लोन सिंगांगनी अनौबा लोन हाइबदी कहिनो मैम सर्गगी ओइबा लोन मैम को सर्गगी ओइबा लोन सिंगांगनी अदुगा लिन सिंह पाइखटकनी मैम अदुगा हु थक्लबसु मैखोइबु करिसु कनागुम्बा मना हु पिथक्पा तारगसु मदुना करिसु अमांगबा थोगलोय अदुगा मैखोइना अनाबसिंगी मथक्ता खुद थंबदा फगनी हाइदुना हाइबी से कनोगी वाहाइनी बाइबलगी वाहाइनी अनाबगी मथक्ता खुद थंबदा फबा हाइसे हेता ओथोकपा याबा नते मैम को अदुबु मसे ओइथोखनबी कयामसु फकी आइगी पुंसिदसु लाइफदसु कयामरोम उख्रबनी मैम अइना प्रेयर तौबदगी किडनीदा ऑपरेशन तौरसु यारो हाइबा मा फगिबा थबक कारमदबा मा थबक काखलकपा सुमाइ तौई मैम को अदुना जीसुगी मिंगदा ओइथोक्तबा लेते मरम अदुना अदोम जीसु ख्रिस्तबु थाजबो ओइबा तारगदि अदोम से ख्वाइदगी हेना अफबा अथोइबा मिसकनी मरमदी अदोमदा इपाना सिनबिरिबा फमथोन सिंग असे तराई तराइबा फमथोन नते मसिदायंग पानबगी मीना होनरगा तालगसु तानबा फंगवाय मैम अनाबा फहनबा हाइबसे हेक्ता फहनबा ngamba nate ko adubu kariguma mantra songadauba nate kariguma tabis khutta punggadauba nate जीसु की मिंग प्रेयर तब जीसु ख्रिस्त की मिंगलेंदा ओइथोक्तब लेते मैम मरमदी जीसु ख्रिस्तना पुनमक एदगी हौरगा जेट फाव महाकना लोइख्रबनी महाकना पुनमक लोइरगा अदुगी मतुंगदगिनी महाकना हिंगतलबा मतुंगदा नुमित निफुनी लेबिरमलगा महाकना हाइबिरकपदो ताइबंग पान पुनमक चतुना ताइबंग मी पुनमक अफबो पाउ संदु थाजरबा अमसुंग बाप्ताइज लौरबा महाकपु कनबिगनी थाजदबा अदुबु अरानबा ताहनगनी खुदम सिंग असि थाजबा मी सिंग लोइनगनी मेखोइना लिन सिंग पाइखटकनी मेखोइना हु थक्लबसु मदुना मेखोइबु करिसु अमांगबा थोगोल मेखोइना अनाबसिंगी मथक्ता खुद थंबदा फगनी हारिबसे हालेलुया जिनु सॉरी जानू मिजोराम अचुंबनी हाइदुना हाइबिरी आमेन अदुगा मयाम हौजिकी मतम से ईश्वरगी मथौ याम तारबनी को हौजिकी मतम से ईश्वरगी मथौ ख्वाइदगी हेना तारबनी मयाम अखोइना ताइबंग पानबगी थबकसिंग कयादा पैसा तानबगी सेल तानबगी नुंगाइनबगी युम सानबगी तोंगान तोंगानबा खलिंगे मतमदा ख्वाइदगी मरुओइबा ईश्वरगी वाहै अखोइना थीबगी मथौ ताइ करम मतमदा थीगदगे हाइबा वाहै सिनेबा करम मतमदा अखोइना ईश्वरगी अनिंगबा थीगदगे करम मतमदा अखोइना मपुगी अनिंगबा थीगदगे अखोइना पोकलकपसु अखोइगी अनिंग अखोइगी पांगल नते अदुगा शिबदुसु अखोइगी पांगल लेते को मरमदुना ख्वाइदगी हेना मरुओइबा असे अखोइना हे अखोइना खनबगी मथौ ताइ अमसुंग करम मतमदा आई ईश्वरगी वाहै खंगजरे हाइना खंगकनी मदुदी आई होजिक सिरगा आई थवाई काई चकनी हाइबसे खंगबा ngमबा अदुदी मा ईश्वर फंगबनी ईश्वर फंगबा हाइबगा यारे युमनाम नाउबा ओजा दयानंद उदबा कुइरे न्यू टेस्टामेंट पाबीबा पीबीबा इमुंगदो येंबदा यामना नुंसी हाइना हाइबिरे होय युमनाम नाउबा कुइरे नाउबसु उदबा न्यू टेस्टामेंट पीबा इमुंगदो येंबदा नुंसी होय नुंसी अदुगा ईश्वरना मेखोइदा सोइदना लोइना बिगनी मागी नुपी अदो माने बाइबल की खौरांग लई मैम बाइबल की पाबगी खौरांगबदो खौरांगजबा अदुगा खौरांगजबा अदो ख्वाइदगी मरुनी अदुगा मैम होली बाइबल से युमदा थंबियु होली बाइबल से ईश्वर की पांगलनी होली बाइबल लेबा युमदा फत्तबना चंगबा ngamde होली बाइबल लेबा युमदा फत्तबगी पांगल लेते अमसुंग होली बाइबल लै थंबतना तना प्रेयर तौबीबा प्रेयर तौबको बाइबल पाबीबा से तौगदबनी मैम आई वारी अमखक टेस्टिमोनी अमखक निंगसिंगजरे असे मैम दा अमतंग हाइदोक्सरकेको टेस्टिमोनी सी अइना फंगजबनेबा कनोसिगा टेस्टिमोनी सिगनेको मैम आई टेस्टिमोनी से मैम दा हाइदोक्सरकपनी हिंदू की नुपा से काली देवी की नुपा से पुजारी होइबा काली देवी की पुजारी होइबा अमसुंग मागसे अदुम सेवा तौरगा लेबको काली देवी की लेबसिदा नुपासना अदुकी मतिक मासे इरुजा माइथबा अदुगीदी मामागी सेवा तौबा अदुगीदी अखोइगी बोली तौबदो मैम कनोदा काली मंदिर द बोली तौबदो अदुमाइनका तौबसे मासे याम तौबसिदा काली देवी से पेले है पेन मननिदना नुपासदा वांगांगाबा नुपासिगा वारी सानरबा
ꯂꯩꯗꯤ ꯀꯥꯂꯤ ꯗꯦꯕꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯈꯣꯠꯅꯅ ꯃꯥꯅꯒ ꯙ꯭ꯌꯥꯟ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯒꯤ ꯃꯃꯥꯡꯁꯤꯒ ꯙ꯭ꯌꯥꯟ ꯇꯧꯕꯗ ꯀꯥꯂꯤ ꯗꯦꯕꯤꯅ ꯋꯥ ꯉꯥꯡꯉꯛꯑꯦ ꯑꯗꯨ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯃꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯥꯅ ꯊꯥꯖꯕꯁꯤꯗ ꯃꯥꯅ 바이블ꯁꯦ 마나 타저러버기나 바이블세 빠이고 예수 그리스도 타저버디 바이블가 로이나 ꯆꯠꯇꯣꯏꯅꯦꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯃꯥꯅ 바이블세 빠이 ꯑꯗꯨꯒ 마기 ꯍꯧꯖꯤꯛꯀꯤ 마기 ꯀꯩꯅꯣꯗꯣ ꯃꯌꯥꯝꯕ ꯍꯥꯏꯖꯕ ꯇꯥꯏꯀꯣ ꯃꯌꯥꯝꯕꯗꯨꯒ ꯍꯣꯂꯤ 바이블ꯁꯦ ꯃꯥꯅ ꯄꯤꯕ ꯀꯥꯂꯤ ꯗꯦꯕꯤꯒꯤ ꯄꯨꯖꯥꯔꯤꯗꯨꯒꯀꯣ ꯑꯁꯦ ꯅꯪ ꯄꯥꯎ ꯍꯥꯏꯅ ꯄꯤꯕ ꯌꯥꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯋꯥ ꯂꯧꯗꯕꯅꯦ ꯃꯋꯥ ꯂꯧꯗ꯭ꯔꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯃꯥꯅ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯕ ꯎꯄꯨꯒꯤ ꯃꯊꯛꯇꯒ ꯊꯝꯈ꯭ꯔꯕ ꯀꯨꯏꯅ ꯄꯥꯕꯤꯗ꯭ꯔꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯍꯥꯏꯔꯛꯄ ꯃꯇꯝ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯕꯀꯣ ꯍꯧꯖꯤꯛꯀꯤ ꯀꯥꯂꯤ ꯗꯦꯕꯤꯒꯤ ꯄꯨꯖꯥꯔꯤꯗꯣ ꯃꯥ ꯌꯥꯝ ꯁꯥꯎꯕꯅꯦ ꯁꯥꯎꯕ ꯑꯗꯨꯗꯒꯤꯗꯤ ꯊꯤ ꯊꯤꯅꯒ ꯇꯧꯕ ꯌꯥꯅꯤ ꯑꯗꯣ ꯑꯃꯗꯨꯅꯗꯤ ꯁꯥꯎꯗꯕꯀꯣ ꯑꯃꯗꯨꯅꯗꯤ ꯑꯗꯨꯝ ꯈꯪꯖꯗꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯌꯥꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯃꯤꯅꯤꯠ ꯑꯃ ꯁꯥꯟꯇꯤ ꯐꯪꯗꯦ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯀꯤ ꯀꯥꯂꯤ ꯗꯦꯕꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯋꯥꯠꯇꯦ ꯃꯉꯣꯟꯗꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦꯕꯀꯣ ꯁꯦꯜ ꯊꯨꯝꯗꯒꯤ ꯀꯔꯤꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯅ ꯄꯩꯁꯥ ꯀꯠꯄ ꯈꯣꯠꯄ ꯇꯧꯕꯗ ꯃꯉꯣꯟꯗ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯅꯣꯡꯃ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯄꯤꯔꯛꯄ ꯍꯣꯂꯤ ꯕꯥꯏꯕꯜꯗꯣ ꯃꯊꯛꯇ ꯊꯝꯈꯤꯕꯗꯣ ꯃꯥꯅ ꯑꯝꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯣꯂꯤ ꯕꯥꯏꯕꯜꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯐꯪꯉꯦꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯐꯪꯉꯦꯕꯀꯣ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯩꯁꯥ ꯂꯨꯄꯥ ꯁꯅꯥ ꯂꯨꯄꯥꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯅꯠꯇ꯭ꯔꯒꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯊꯦꯝꯕ ꯃꯄꯨꯅꯁꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯦꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯁꯨ ꯁꯩꯇꯥꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯝꯃꯒꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯀꯣ ꯃꯥꯅ ꯕꯥꯏꯕꯜꯁꯦ ꯄꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯃꯥ ꯐꯪꯉꯦꯕꯀꯣ ꯐꯪꯉꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯗ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡꯗꯤ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯅ ꯄꯥꯔꯒ ꯃꯥꯅ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀꯥꯂꯤ ꯗꯦꯕꯤꯗꯣ ꯑꯗꯨꯏꯗꯨꯒ ꯃꯥꯅ ꯈꯨꯔꯝꯃꯦ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯃꯥꯅ ꯍꯪꯕ ꯌꯥꯅꯦꯕ ꯍꯪꯉꯒ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯕꯥꯏꯕꯜ ꯂꯥꯏꯔꯤꯛꯁꯦ ꯄꯤ ꯑꯗꯣ ꯑꯁꯤꯒ ꯕꯥꯏꯕꯜꯁꯤꯒ ꯂꯣꯏꯅ ꯏꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯒꯤꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒꯤꯗꯤ ꯃꯥ ꯑꯃꯨꯛ ꯋꯥꯌꯦꯟꯕꯒꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥꯁꯤꯗꯤ ꯏꯁꯣꯔ ꯅꯠꯇꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯊꯦꯝꯕꯒꯤ ꯃꯄꯨꯗꯨꯅꯁꯨ ꯄꯤꯕ ꯉꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯅꯨꯄꯥꯁꯤꯅ ꯀꯥꯂꯤꯒꯤ ꯚꯛꯇꯁꯤꯅ ꯀꯥꯂꯤ ꯗꯦꯕꯤꯗ ꯍꯪꯕꯁꯤꯗ ꯀꯥꯂꯤ ꯗꯦꯕꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯗꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩ ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯂꯩꯇꯦꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯣꯏ ꯄꯤꯔꯤ ꯅꯪꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯃꯊꯧ ꯇꯥꯔꯦ ꯁꯅꯥ ꯂꯨꯄꯥ ꯑꯩꯅ ꯄꯤꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯅ ꯍꯪꯕ ꯌꯥꯅꯤ ꯑꯗꯨ ꯍꯪꯉꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯍꯪꯉꯛꯀꯅꯨꯒ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯀꯥꯂꯤ ꯗꯦꯕꯤꯒꯤ ꯄꯨꯖꯥꯔꯤꯁꯦ ꯃꯉꯣꯟꯗ ꯈꯪꯅꯤꯡꯕ ꯑꯃꯁꯦ ꯐꯥꯎꯈ꯭ꯔꯕ ꯌꯥꯅꯦꯕ ꯖꯤꯁꯨꯁꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯃꯥꯅ ꯑꯗꯨꯝ ꯍꯪꯉꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯁꯤꯒ ꯆꯪꯉꯒ ꯃꯥꯅ ꯀꯥꯂꯤ ꯗꯦꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯒ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯖꯤꯁꯨ ꯀꯅꯥꯅꯣ ꯑꯩ ꯈꯪꯅꯤꯡꯉꯤ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗꯅꯤꯀꯣ ꯃꯌꯥꯝ ꯇꯦꯁꯇꯤꯃꯣꯅꯤꯅꯤ ꯂꯤꯕꯤꯡ ꯇꯦꯁꯇꯤꯃꯣꯅꯤꯅꯤ ꯍꯥꯏꯖꯤꯟꯅꯕ ꯋꯥꯍꯩ ꯅꯠꯇꯦ ꯑꯆꯨꯝꯕ ꯋꯥꯍꯩꯅꯤ ꯍꯥꯏꯔꯤꯕ ꯀꯥꯂꯤ ꯗꯦꯕꯤꯅ ꯂꯩꯕ ꯉꯝꯃꯛꯇꯕꯗꯒꯤ ꯍꯥꯏ ꯅꯪꯅ ꯖꯤꯁꯨ ꯍꯥꯏꯔꯤꯕꯗꯣ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯗꯣ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯑꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯅꯨꯄꯥꯗꯨꯅ ꯀꯞꯄꯒ ꯄꯤꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀꯥꯂꯤ ꯗꯦꯕꯤꯒꯤ ꯄꯨꯖꯥꯔꯤ ꯑꯣꯏꯔꯝꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜꯂꯣꯏ ꯑꯣꯏꯈꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯥꯂꯤ ꯗꯦꯕꯤꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯃꯥꯗꯤ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯗꯣ ꯃꯥꯅꯤ ꯍꯥꯏ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯁꯤꯅꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯖꯔꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯕ ꯑꯗꯣꯝ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯃꯄꯨꯒꯤ ꯃꯆꯥꯅꯦꯕ ꯏꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯑꯗꯣꯝꯕꯨꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯁꯨ ꯑꯩ ꯄꯥꯝꯃꯤ ꯃꯌꯥꯝ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯊꯥꯗꯣꯛꯍꯟꯅꯕ ꯌꯥꯝ ꯍꯣꯠꯅꯔꯛꯀꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯕꯨ ꯊꯝꯕꯤꯔꯤꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯐꯣꯡꯗꯣꯛꯅꯕꯒꯤꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯁꯦ ꯃꯉꯥꯜꯅꯤ ꯍꯥꯏꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯁꯦ ꯃꯤꯡꯁꯦꯟꯅꯤ ꯃꯤꯅ ꯊꯥꯖꯔꯕꯁꯤꯡꯁꯦ ꯎꯔꯒ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯈꯪꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯦ
ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡꯗꯨꯅ ꯀꯟꯕꯤꯔꯒꯦ ꯍꯥꯏꯅ ꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯨꯅ ꯑꯩꯈꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯊꯦꯝꯅꯕꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯗꯣꯛꯅꯕꯒꯤ ꯇꯣꯛꯍꯟꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯛꯀꯅꯦꯕ ꯔꯣꯖꯦꯁ ꯁꯤꯡꯍ ꯑꯣꯖꯥ ꯑꯃꯦꯟ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯂꯦꯂꯨꯌꯥ ꯑꯣꯖꯥꯕꯨꯁꯨ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯊꯦꯝꯕꯅ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅꯆꯤꯡꯕꯁꯨ ꯁꯤꯖꯤꯟꯅꯔꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯕ ꯊꯥꯗꯣꯛꯍꯟꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯒꯅꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗ ꯏꯄꯥꯒ ꯅꯛꯁꯟꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯀꯣ ꯅꯛꯁꯟꯅ ꯑꯩꯈꯣꯏꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯃꯗꯨꯗꯤ ꯖꯤꯁꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯦꯕ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯃꯇꯝꯗꯅꯦ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯩꯑꯕ ꯑꯗꯨꯒ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯑꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯕ ꯉꯝꯗꯕꯅꯤ나 ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯐꯠꯇꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯆꯪꯉꯒ ꯍꯥꯏꯔꯛꯀꯅꯦꯕ ꯅꯪ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯪꯅ ꯐꯠꯇꯕ ꯉꯥꯡꯉꯤ ꯅꯪ ꯐꯠꯇꯕ ꯇꯧꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯉꯣꯟꯗ ꯁꯥꯎꯔꯝꯒꯅꯤ ꯀꯥꯏꯅ ꯐꯠꯇꯕꯗꯨꯅ ꯑꯩꯈꯣꯏꯗ ꯄꯤꯔꯒ ꯀꯤꯍꯜꯂꯒ ꯖꯤꯁꯨꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯐꯕꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯕු ꯐꯠꯇꯕ ꯑꯣꯏꯔꯝꯕꯗꯒꯤ ꯏꯄꯥꯅ ꯐꯍꯟꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯇꯥꯏꯕꯪꯄꯥꯜꯅꯤ ꯃꯌꯥꯝ ꯑꯐꯕ ꯒꯨꯔꯨ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯇꯧꯕꯗ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯒꯨꯔꯨ ꯑꯃꯅꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯍꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯅꯍꯥ ꯃꯍꯥꯛꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯒꯨꯔꯨ ꯑꯩꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯕ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯃꯗꯨꯗꯤ ꯅꯪꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨ ꯈꯪꯉꯤ ꯃꯔꯝꯗꯤ ꯅꯪꯅ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯟꯅꯒꯅꯨ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯃꯤ ꯍꯥꯠꯀꯅꯨ ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯒꯅꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯉꯥꯛꯆꯔꯛꯏ ꯌꯦꯡꯉꯨ ꯃꯥ ꯋꯥꯌꯦꯜ ꯌꯥꯊꯪ ꯉꯥꯛꯑꯒ ꯂꯥꯛꯄ ꯃꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯁꯨ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯪ ꯋꯥꯌꯦꯜ ꯌꯥꯊꯪ ꯉꯥꯛꯂꯕꯅꯤꯅ ꯅꯪ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯅ ꯃꯄꯨꯡ ꯐꯥꯕꯗꯨ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯎ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯧ ꯑꯗꯨꯒ ꯁꯔꯒꯗ ꯅꯪꯒꯤ ꯂꯟ ꯄꯩꯁꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯌꯥꯝ ꯂꯩꯕꯅꯤꯅ ꯃꯥꯁꯦ ꯃꯊꯋꯥꯏꯁꯦ ꯋꯥꯔꯒꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯗꯣꯛꯑꯝꯃ ꯆꯠꯈꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯄꯥꯗꯨꯒ ꯅꯪꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯑꯒ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯧ ꯍꯥꯏꯕꯗꯤꯀꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅ ꯇꯥꯛꯄꯅꯦꯕ ꯃꯤꯑꯣꯏꯕꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦ ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯅꯠꯇꯦ ꯑꯣꯏꯍꯟꯕꯤꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯣꯏꯍꯟꯕꯤꯕ ꯀꯔꯤꯅꯅꯣ ꯖꯤꯁꯨꯒꯤ ꯊꯧꯖꯥꯜꯅ ꯖꯤꯁꯨꯅ ꯍꯤꯡꯒꯠꯄꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯑꯣꯏꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕ ꯉꯝꯗꯦ ꯂꯥꯟꯗꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯄꯥꯞꯅ ꯑꯩꯈꯣꯏꯒꯤ ꯅꯊꯛꯇ ꯈꯨꯗꯨꯝ ꯆꯜꯂꯔꯣꯏ ꯑꯗꯣꯝꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅꯦ ꯄꯥꯞꯀꯤ ꯊꯕꯛ ꯑꯗꯣꯝꯅ ꯇꯧꯗꯨꯅꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯑꯗꯣꯝꯅ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝ ꯂꯩꯕ ꯉꯝꯃꯣꯏ ꯃꯌꯥꯝ ꯑꯁꯦ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯂꯣꯏꯅꯕꯤꯕꯒꯤ ꯈꯨꯗꯝꯅꯤ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯅꯨꯡꯁꯤꯕꯤꯕꯒꯤ ꯈꯨꯗꯝ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯗꯣꯝꯗ ꯂꯣꯏꯅꯕꯤꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝ ꯃꯤꯅ ꯋꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯗꯣꯝꯅ ꯐꯨꯔꯒ ꯑꯗꯨꯝ ꯍꯔꯥꯎꯔꯔꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯠꯄꯒꯤ ꯋꯥꯈꯜꯁꯨ ꯑꯗꯣꯝꯗ ꯂꯥꯛꯑꯔꯣꯏꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯍꯟꯊꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯥꯛꯑꯁꯨ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯑꯗꯣꯝ ꯖꯤꯁꯨꯒꯤ ꯃꯆꯥꯅꯤ ꯑꯗꯣꯝ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤ ꯑꯗꯣꯝꯕꯨ ꯂꯣꯏꯅꯩ ꯑꯗꯣꯝꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩ ꯃꯍꯥꯛ ꯑꯐꯕ ꯌꯥꯎꯁꯤꯟꯕꯅꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯩꯒꯤ ꯑꯁꯥꯎꯕ ꯂꯥꯛꯑꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯖꯔꯕꯁꯤꯡ ꯃꯔꯝ ꯑꯗꯨꯅ ꯊꯥꯖꯕ ꯑꯃꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯃꯌꯥꯝꯅ ꯎꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯒꯤ ꯃꯌꯥꯝꯅ ꯈꯪꯒꯗꯕꯅꯦꯕ ꯑꯣ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯦꯟꯂ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯃꯌꯥꯝ ꯑꯐꯕ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯀꯌꯥ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯌꯦꯡꯕꯤꯌꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯤꯕ ꯃꯤꯍꯥꯠ ꯃꯤꯅꯩ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯀꯟꯕ ꯃꯤꯍꯥꯠ ꯃꯤꯅꯩꯅꯦꯕ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯀꯧꯕ ꯍꯥꯏꯕꯗꯤ ꯖꯤꯁꯨꯒꯤ ꯃꯃꯤꯡ ꯂꯧꯕ ꯑꯁꯤꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯌꯦꯕ ꯋꯥ ꯇꯥꯛꯊꯣꯛꯁꯤꯟꯅꯕ ꯈ꯭ꯔꯤꯁꯇꯦꯟ ꯁꯥꯁꯤꯟꯅꯕ ꯈꯔ ꯆꯪꯈ꯭ꯔꯦꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯌꯥꯝꯁꯤꯡꯕꯨ ꯗꯤꯌꯥꯕꯣꯜ ꯁꯩꯇꯥꯟꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯤꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯤꯡꯉꯤ ꯌꯦꯡꯉꯨ ꯃꯥꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯨꯃꯤꯠ ꯅꯤꯐꯨꯅꯤ ꯂꯝꯖꯥꯎꯗ ꯆꯤꯡꯉꯤꯕꯗꯣ ꯌꯦꯡꯕꯤꯌꯣꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯨꯃꯤꯠ ꯅꯤꯐꯨꯅꯤ ꯂꯝꯖꯥꯎꯗ ꯆꯤꯡꯉꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯊꯦꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯇꯥꯔꯤꯕꯅꯦꯕ
ꯑꯗꯨꯅ ꯃꯥꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯪꯉꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ, ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ, ꯂꯃꯟ ꯈꯨꯝꯕ, ꯑꯗꯨꯒꯗꯤ ꯃꯤ ꯎꯕ ꯉꯝꯃꯛꯇꯕ, ꯃꯤꯆꯝ ꯍꯥꯠꯊꯣꯔꯛꯄ, ꯑꯗꯨꯒꯗꯤ ꯀꯣꯛꯄꯤꯕ ꯉꯝꯗꯕ, ꯃꯤ ꯍꯥꯠꯂꯒ ꯍꯜꯂꯦꯂꯨꯌꯥ ꯀ ꯍꯥꯏꯕ ꯋꯥꯍꯩꯒ ꯂꯥꯎꯕ, ꯑꯁꯤ ꯃꯌꯥꯝ ꯑꯃ ꯎꯔꯒ ꯂꯩꯁꯦ ꯃꯌꯥꯝ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯁꯦ? ꯊꯥꯖꯔꯕ ꯑꯩꯈꯣꯏꯗ ꯀꯤꯅꯕꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯇꯥꯛꯏꯕꯅꯦꯕ. ꯑꯩꯈꯣꯏꯗ ꯇꯥꯛꯏꯕꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯗꯨꯒꯨꯝꯅ ꯑꯣꯏꯒꯅꯨ ꯍꯥꯏꯕꯅꯦꯕ. ꯃꯌꯥꯝ ꯃꯤ ꯍꯥꯠꯂꯒ ꯁꯔꯒ ꯀꯥꯒꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯙꯔꯃ ꯍꯥꯏꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯙꯔꯃꯒꯤ ꯃꯊꯛꯇ ꯖꯤꯁꯨꯒꯤ ꯄꯥꯡꯒꯜ ꯂꯩꯔꯤꯕꯅꯦꯕ. ꯃꯌꯥꯝ ꯀꯣ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯁꯤ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ. ꯑꯗꯨꯒ ꯉꯁꯤꯁꯦ ꯏꯆꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏ ꯃꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯃꯤꯅ ꯊꯕꯛ ꯇꯧꯁꯜꯂꯝꯃꯦ. ꯊꯕꯛ ꯇꯧꯁꯟꯕ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯒ ꯌꯦꯠꯂꯒ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯊꯝꯃꯝꯃꯦ. ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ, ꯀꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏ. ꯑꯩꯅ ꯏꯆꯦ ꯍꯣꯂꯤ ꯕꯥꯏꯕꯜ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯍꯣꯏꯗ? ꯂꯩꯌꯦ. ꯏꯆꯦ ꯍꯣꯂꯤ ꯕꯥꯏꯕꯜ ꯄꯥꯏꯀꯣ? ꯄꯥꯏ. ꯏꯆꯦ ꯑꯗꯨꯗꯤ ꯀꯩꯁꯨꯝ ꯋꯥꯕꯤꯔꯨꯅꯨ. ꯏꯆꯦꯅ ꯍꯣꯂꯤ ꯕꯥꯏꯕꯜ ꯄꯥꯔꯒ ꯏꯆꯦꯅ ꯊꯕꯛ ꯇꯧꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨ ꯏꯆꯦꯗꯅ ꯖꯤꯁꯨꯗ ꯊꯕꯛ ꯇꯧꯁꯜꯂꯛꯏꯅꯦꯕ. ꯍꯤꯡꯒꯠꯄ ꯃꯄꯨ ꯏꯁꯣꯔꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯐꯝꯈ꯭ꯔꯕ, ꯑꯍꯤꯡꯕ ꯋꯥꯌꯦꯟꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯖꯤꯁꯨꯗ ꯊꯕꯛ ꯇꯧꯁꯟꯕ ꯇꯥꯔꯒꯗꯤ ꯀꯅꯥ ꯐꯪꯒꯅꯤ? ꯀꯅꯥꯅ ꯑꯋꯥꯕ ꯅꯪꯒꯅꯤ? ꯃꯌꯥꯝ. ꯑꯗꯨꯅ ꯏꯆꯦ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯀꯣ, ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯅꯤ, ꯅꯆꯥ ꯑꯩꯅ ꯍꯤꯡꯖꯔꯤꯕꯁꯤ ꯏꯄꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯃꯁꯤ ꯐꯠꯇꯕꯁꯦ ꯏꯄꯥ ꯏꯁꯣꯔ ꯀꯅꯥꯅ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯃꯥꯕꯨꯁꯨ ꯉꯥꯛꯄꯤꯌꯨ. ꯏꯄꯥ ꯃꯥꯁꯨ ꯈꯪꯖꯗꯕꯒꯤ ꯇꯧꯕꯅꯤ. ꯏꯄꯥꯒꯤ ꯃꯤꯡꯗ ꯍꯥꯏꯔꯤꯕ ꯐꯠꯇꯕꯁꯦ ꯃꯩ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯣ. ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯗ ꯚꯁꯃꯥ ꯍꯥꯏꯗꯣ ꯚꯁꯃꯥ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ. ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯌꯥꯝ ꯃꯤꯡꯂꯦꯟ ꯈꯛꯇꯗ, ꯖꯤꯁꯨꯒꯤ ꯃꯤꯡꯂꯦꯟ ꯈꯛꯇꯗ ꯐꯠꯇꯕꯅ ꯊꯛ 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 ꯅꯤꯛꯏꯕ. ꯐꯠꯇꯕꯁꯤꯅ ꯗꯤꯌꯥꯕꯣꯜꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯈꯤ ꯇꯥꯔꯦ, ꯁꯔꯒ ꯀꯥꯈꯤ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯤꯁꯤꯡꯒꯤ ꯕ꯭ꯔꯦꯟꯗ ꯆꯪꯉꯒ ꯃꯥꯅ ꯍꯥꯎ ꯑꯣꯜꯂꯦ, ꯑꯗꯨ ꯑꯣꯜꯂꯦ, ꯃꯤꯒꯤ ꯃꯃꯥ ꯃꯁꯛ ꯐꯖꯕꯤꯗ ꯃꯃꯥ ꯀꯧꯈ꯭ꯔꯦ, ꯃꯤꯒꯤ ꯖꯥꯇꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯍꯟꯕꯅꯦꯕ. ꯑꯇꯣꯞꯄꯗ ꯇꯧꯕ꯭ꯔꯥ ꯃꯌꯥꯝ? ꯇꯧꯗꯕꯅꯦ. ꯀꯅꯥꯒꯨꯝꯕ ꯃꯩꯇꯩꯅ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯇꯧꯕ꯭ꯔꯥꯅꯦ? ꯉꯥꯡꯕꯤꯕ ꯇꯥꯕ꯭ꯔꯣ? ꯈ꯭ꯔꯤꯁꯇꯦꯟꯗꯗꯤ ꯌꯦꯡꯉꯨ ꯉꯥꯡꯗ꯭ꯔꯥ? ꯉꯥꯡꯉꯛꯀꯅꯤ. ꯀꯔꯤꯒꯤꯅꯣ? ꯁꯩꯇꯥꯟꯗꯨꯅ ꯈꯪꯉꯦꯕ. ꯈ꯭ꯔꯤꯁꯇꯦꯟ ꯗꯦꯠ ꯃꯤꯟꯁ ꯁꯔꯒꯒꯤ ꯃꯆꯥ. ꯁꯔꯒꯗ ꯑꯩꯈꯣꯏꯅ ꯀꯥꯕꯁꯤꯗꯤ ꯃꯥꯅ ꯄꯥꯝꯗꯕꯒꯤ ꯃꯔꯝꯅ ꯅꯣꯔꯣꯛꯇ ꯄꯨꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯦꯟ ꯊꯥꯗꯣꯛꯍꯟꯅꯕꯒꯤ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕ ꯃꯤꯗꯨꯅꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯀꯅꯦꯕ. ꯑꯋꯥꯕ ꯇꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣꯏꯕ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯒꯗꯒꯦ ꯃꯌꯥꯝ? ꯑꯅꯥꯕ ꯑꯃ ꯂꯩꯔꯦ, ꯂꯨꯄꯥ ꯂꯥꯛ 10 ꯆꯪꯒꯅꯤ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯒꯦ? ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯗꯨꯅ ꯑꯩ ꯍꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯥ ꯑꯩꯅ ꯐꯍꯟꯕꯤꯒꯅꯤ, ꯑꯩꯅ ꯐꯍꯟꯕꯤꯔꯦ ꯍꯥꯏꯅ ꯐꯔꯕ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯅ ꯈꯨꯔꯨꯝꯃꯛꯄ ꯃꯇꯝꯗꯗꯤ ꯑꯊꯤꯡꯕ ꯂꯥꯛꯏꯅꯦꯕ. ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪ ꯁꯤꯅꯤꯡꯉꯁꯨ ꯁꯤꯈꯣ, ꯑꯗꯨꯕꯨ ꯖꯤꯁꯨ ꯈꯨꯔꯨꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯌꯥꯝ? ꯑꯩꯅ ꯋꯥꯔꯛꯄꯗ ꯑꯩꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ, ꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯨ, ꯑꯗꯣꯝꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨ ꯃꯌꯥꯝ. ꯑꯗꯨꯒ ꯑꯗꯣꯝ ꯐꯔꯛꯄ ꯃꯇꯝꯗ ꯏꯔꯝꯗꯝ ꯐꯔꯛꯀꯅꯤ. ꯑꯗꯣꯝꯅ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯕ ꯂꯩꯔꯛꯄ ꯃꯇꯝꯗꯅꯦ ꯀꯅꯥꯅꯣ ꯃꯤ ꯈꯟꯅꯒꯗꯧꯕꯁꯦ? ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ, ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ. ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯑꯗꯣꯝꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯁꯅꯨ. ꯖꯦꯍꯣꯚꯥ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯕꯛ ꯁꯨꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯗꯣ ꯃꯇꯝ ꯆꯨꯞꯄꯗ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ, ꯏꯄꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ, ꯏꯄꯥꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯕꯒꯤꯗꯃꯛ, ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯍꯩꯊꯕꯤꯕꯒꯤꯗꯃꯛ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯏꯄꯥ ꯏꯁꯣꯔ, ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯦ, ꯑꯗꯨꯕꯨ ꯏꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯣꯏꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯍꯟꯕꯤꯗ꯭ꯔꯦ ꯏꯄꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕꯤꯌꯨ. ꯏꯄꯥ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯁꯣꯔ. ꯏꯄꯥꯗꯤ ꯑꯣꯏꯔꯝꯕ ꯑꯣꯏꯔꯤꯕ ꯂꯥꯛꯀꯗꯕ ꯉꯝꯕ ꯃꯄꯨ ꯑꯗꯨꯅꯤ. ꯏꯄꯥ ꯅꯍꯥꯛꯄꯨ ꯑꯩꯅ ꯏꯄꯥ ꯍꯥꯏꯅ ꯈꯨꯔꯨꯝꯖꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯏꯄꯥ ꯃꯁꯦ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯃꯄꯥꯜꯅꯅꯤ. ꯏꯄꯥꯅ ꯑꯩꯕꯨ ꯈꯟꯗꯣꯛꯄꯤꯈꯤꯕꯒꯤ ꯃꯔꯝꯅꯅꯤ. ꯊꯥꯒꯠꯆꯔꯤ ꯏꯄꯥ, ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯕꯤꯌꯨ. ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕꯁꯦ ꯏꯁꯣꯔꯒꯤ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯊꯥꯒꯠꯀꯗꯧꯕꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯕꯅꯤ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ, ꯃꯝꯁꯤꯜꯂꯦ. ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯁꯅꯨ. ꯃꯇꯝ ꯆꯥꯗꯅ ꯑꯁꯤ ꯅꯥꯊꯣꯛꯀꯗꯧꯕꯗꯒꯤ ꯖꯤꯁꯨꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ.